Pausi di jumpa oi pembaru ibu pau harap de tau jari lining lai chon mana da penupa nupi jumpan pada public notice pihal bagi param angkre. Special marriages eki makada lining lai chon mana da patongan tongan bapuruk ki nupa nupi na jumpan binna bagi mangoi na public notice thok aliba du kari gino amade maduna jumpan kadori ba nupa nupi oiba nupa nupi ki oiba aron athup sing phongtok handuna right to privacy singna bani aina Supreme Court of India ngasi India government da pakum birak na ba notice issue tokre aina agency ki pau amana haire. Pawatuna makata na panlibadi special marriages eki makata jumban kaiban minagadori ba lining laison mana da nupa nupi na luhongga ba mangoi na public notice thok aliba du right to privacy manghan bane maram aduna lauthoka da bani haina nantini pravin koba chahi kun churaba lo tamba mairoi amana tharaki ba petition amagi hearing chatharaba matungda hairiba order adul lauthoki bane ekasi ke makata tongan tongan ba phuruki lining laison mana da nupa nupi na jumban kaiban ge hairabadi lohong ba pangtok kada numit kontrani wat ngai da public notice thoka da bani amade matamadu ki manungda atopa musing objection tawbagi ayaba pire hairiba notice adu court amadi nupa nupi aduna han Leirmle kaising da thet kada bani petition adu gamari laina nang asi Supreme Court ki Chief Justice SA Bob Degi Bas da sathagiba hearing amana hairiba ek adu Mioi gi right to privacy thukai ba oiba maramna government of India gi legal gi oiba kari karam thotang thaurang thausil leibagi aina angke kanagumba imung amagi machanupi na nupa amada chenjong kiba matamda nupi adugi imung aduna kari maramdagi khangloi doribano right to privacy thugaiduna kari maramgi public notice thoktuna nupa nupi adugi baming matha phongdok doribano aina pens aduna makhatana hangkhe hairiba petition adu lo tambat nandini pravin kobam hairoi amana advocate Nishi Rajan Songargi khothangda Supreme Court ki pants adu da thagalakhibane petitioner gi mekedi special marriages yaki makhada jumban minaga doribano panupi gi oiba aron athupsing phongtok han ba amadi atopa Mioi na objection tawbagi ayaba piriba adu kari maram gino amadi lauthok piu haina prayer tawrakhibane aire lebak asigi mapung oiba Hindu amadi Muslim lining da kanagumba nupa nupi na jumpan kaiban thokdringe mangoi nana miam da makoi gi aron atup hangdokpagi chanabi leite amadi luhongbada kanagumba amana athingba pihanbagi ayaba pide maram aduna special marriages act India gi constitution gi article taragamari gi makhada lining laisol amadi mipung khodimak chap manai right to equality haiba adu singnabani aina petition aduna makhatana pankhe panbaya abadi special marriages eki makhada lining laison manada nupa nupi na jumban kaiban chathabagi mangoi dana makhoi ni maming matha pokpagi matam chahi sinpham apokwa amadi apokpi maming matha makhoi na hana leiramba kairoi lekai gi maram phone number amadi pin code na chingba public notice ki khuthang da phongdok kadabani haina agency ki pau aduna makhatana haire atopa pau amadana Manipur dagi Pukhiba Lupa Crore 38 ka Lak Jangkai ki Sana Siliguri da Fare Manipur ki ngangkai phawrga Myanmar dagi Pukhiba Lupa Crore 38 ka Lak Jangkai rongi mabal oigedaba sana kilogram 33.5 rom ngasi truck amadagi Directorate of Revenue Intelligence DRI na Siliguri da Fare aina DII na thokiba cherol amana aire agency asin akakna ba pau uma phangbadagi truck adu ngasi irai numit ki ayukta phagatpa ngamkhibane truck adu Manipur ki Indo Myanmar border dagi Rajasthan ki Sri Ganganagar tamna purakpane truck adu da toklakba tonglamba Mioi mari wang bahong chatabada makhoi Guwahati dagi lakpane makoina lona jadaba pot amata yaugde haina chenaba hotnaki makhatana taktabada makhoi ki aronba logesh da sana piece chani sumna ani lona puragi aibasi masana yazarakhibane makoina sana sing adu Manipur gi ngangkhoi phawroga Sri Ganganagar da thiluna ba purakpani haina su phongdorakhe makhoi mari mak custom eki makhada Fare haina DRI na haire handaki shanba thumba chahi asigi manungda West Bengal amusung Sikkim dagi punna lupa crore jangkhani thoirungi oigadaba sana kilogram marfudra nipan phagat pangam khre aire amarom dasu Manipur dagi purakpa lupa crore tarit ki heroin Kolkata da Fare Kolkata Detective Department ki narcotic cell ki kangbona Manipur dagi Mioi ahumgaloina na malem gi kaithenda lupa crore tarit longi mamal oigadaba heroin kilogram tarit phagat pa ngambagal loina state amadagi state amadlantuna lona jadaba mayaka ba drug lalwal itik tawba Mioi khutpu amagi langla langchin khangbangam khre machi kumsi chahi ki lockdown manungda khwaidagi yamna phaba heroin ni wathok achida chena ba Mioi khara su phagat pangam lagani aina police na phongdokhre Kolkata ki Joint Commissioner of Police Crime and Traffic Santos Pandena hai mayaka ba drug lalon ba mari leina ba mari leina na faraba misak home adudi Manipur dagi Muhammad Wasir Khan sahi kun gamaga di lungning pa sahi nipuga manga Irfan Khan sahi kun tharo suraba Mioi sing asine Thaudok asigi matangda Joint CP Pandena makhatana phongdoki madudi Directive Department ki Narcotics Cell na changyamlaba heroin sing Nagaland dagi number panba truck amada Kolkata yauna pusilakre aibagi akakna ba pau ama ngasi October 2 da phangba ngamkhi
पावदगी मतुंग इना थिकेटपगी थबक चथबदा ट्रक अदु बीटी रोड लंबी चंगबा यादबदगी पंदुना लेरे हाइबा खंगबदगी मफम अदुदा चंगसिलिबदा ट्रक अदु बीटी रोड के चिरिया मोर मनाक्ता खामदुना लेरंबा थेंगनाखे गाड़ी अदुगी केबिनदा मखोय अदु लेरंबने हाइरे हाथरास गैंग रेप लखनऊ द प्रोटेस्ट तौबा समाजवादी पार्टी वर्कर सिंह लिचैना कंथखरे तृणमूल एमपी पुलिस ना लेमाइदा नमसिनखरे हाथरास गैंग रेप अमसुंग फार्म लो सिंह मयुक्ता समाजवादी पार्टी के वर्कर सिंह ना प्रोटेस्ट खोंगचट अमा चटलिङैदा लखनऊ की हजरतगंज एरिया दंगासी मखोइबा पुलिस ना लिचैना कंथखरे खोंगचट अदु पार्टी की एमएलए सिंह अमसु सेनियर लोसिंगबसिन अवांगांगदबा प्रोटेस्ट अमा तौगदोरिबा लखनऊ सिटी दा लेबा गांधी स्टेचू अदु तमना पार्टी ऑफिस तगी लाखिबने समाजवादी पार्टी के वर्कर सिंह अदुना मांगलोमदा मखाताना चटपा जहानगदबनी आइना लंबी थिंगलेबा पुलिस पर्सन सिंह तक्सिनखिबदा नकन अनी की मरक्ता मई अहुना मर येनरखे मदुदा पुलिस पर्सन मिया मदु तनखाइना बदिचैना कंथगे हाथरास की बेटी की दमक मोनप्रद अमसुंग धना फंगदबा पार्टी एमएलए सिंह अमसुंग सीनियर एमएलए सिंह बो फादुना ngasi महात्मा गांधी अमसुंग लाल बहादुर शास्त्री की मपोक नुमित की थौरम नुमित असिदा हिंसा ओइबा मोहंगदा गवर्नमेंट अचुंबगी खोलाव अदु नामसिल्ले मसी कंडेम तौनिंगाइनी आइना पार्टी की नेशनल प्रेसिडेंट अखिलेश यादवना आइखे अखोइना हाथरास की डिस्ट्रिक्ट मजिस्ट्रेट अमसुंग सुपरिटेंडेंट ऑफ पुलिस की मथक्ता एफआईआर अमा लौखना डिमांड तौरी आइना मागना आइखे चीफ मिनिस्टर अदु की पक्ताक मखादा समाजवादी पार्टी एमएलए सिंह अमसुंग लुचिंगबसी की शांति ओइबा खोंगचत थिंगबा असे डेमोक्रेसी आतोपनी आइना पार्टी अदुना आइखे अदुम ओइनमक स्टेट पुलिस ना थबक अदु स्टेट असिगी लॉ एंड ऑर्डर कहंदना थमननबा लौखतखिबनी आइखे अखोइना एमएलए खरा यावना समाजवादी पार्टी वर्कर सिंह फजिंदना थमले मफम अदुदगी मखोइबा पुथोकलखरे आइना सीनियर पुलिस ऑफिसर अमना आइखे नकल मरोमदा कांग्रेस की राहुल गांधी अमसुंग प्रियंका गांधी बो ngara उत्तर प्रदेश पुलिस ना थिंगखिबा अमसुंग मसा पाइदुना इनखिबदुगी नोंगानबदा ngasijo तृणमूल कांग्रेस की एमपी डायरेक्ट ओ ब्रियन बो मागी पार्टी लुचिंग बखरागा लोइनना गैंग रेप अमसुंग मिहारपदा लेखिद्रबी नुपी मसा अदुगी इमुंगी मियोसिंग उननबा हाथरासदा लाकपगी लंबीदा थटलागा थिंगखरे पुलिस अमसुंग तृणमूल कांग्रेस कांगबो अदुगी मरक्ता खुथोकनाकी अमसुंग मदुदा पार्लियामेंट मेंबर अमा ओइरिबा ओ ब्रियन बो उत्तर प्रदेश पुलिस पर्सनल एमाइदा नमसेनकी थौदोक अदुगी विजुअल सिंगना मदु उठखे हाथरास चटपद स्टेट गवर्नमेंट अखोइबो थिंगबगी मरम करिगिनो हाइना ओ ब्रियन उहंग हंखे अखोइ मफम असिदा पॉलिटिक्स की लाखिबा नते मसी असेंगबा मफम अमदि अखोइना किलोमीटर अमा फाव चटपा पामी आइखे नकल मरमदा दिल्ली इंडिया गेट दसु एएपी लुचिंगबसिना प्रोटेस्ट तौदुना हाथरास गैंग रेप की मतंगदा पॉलिटिकल की नोंगलै नोंगचित हेना कंखलखरे इरांग थिंगनबसी आरपीसी चामगा निफुमरि चलाइखरे माकु मखाताना चटपद थिंगबा अमसुंग पुलिस ना लैमाइदा नमसिनखिबा एमपी ब्रियन सेनियर पुलिस ऑफिसर अमबो लैमाइदा एमपी अमबो नमसिनबा जहालिबा करिगिनो हाइना जोगी आदित्य नाथ गवर्नमेंट दा हंखे एमपी सिंह असिगी मनुंगदा खुलाई पाइबा यावरा हंखे हाथरास तमला लाकपगी लंबीदा थिंगखिबसिंगी मनुंगदा तृणमूल कांग्रेस की एमपी सिंह डायरेक्ट ओब्रियन डॉक्टर कोकोली घोष दसिसदार प्रतिमा मंडल अमसुंग एक्स एमपी ममता ठाकुर यावरे त्रिपुरा की खोवाई हॉस्पिटल सिरे लाउथोक्लुरबा स्कूल की ओजा अमा डॉक्टर ओइबा मचानुपाना मिहुन yenglubada Hingduna Leirmle त्रिपुरा की खोवाई डिस्ट्रिक्ट हॉस्पिटल सिरे हाइना लाउथोक्लुरबा स्कूल की ओजा अमा डॉक्टर ओइबा मचानुपाना मिहुन yenglubada Hingduna Leirmle हाइना नॉर्थ ईस्ट नौथा द फोंगलखिबा रिपोर्ट अमना हाइरे रिपोर्ट असिना हाइ मचानुपा डॉक्टर अदुना सिरे हाइरिबा पोकपगी पल्स रेट चेक तौरुबदा Hingduna Leirmba थेंगनखिबने थगदोक असि हौकिबा सगोलसे निमित्त थोकिबने मसागी चाही जंखैनी थोरम सूरब ओजा असिगी ममिंग तरुण कुमार नाग कवे महाग हौजिक हौजिक अगरतलादा लैबा जीबीपी हॉस्पिटल दा मखाताना लयंग चथरे थगदोक असिना मरम ओइदुना डिस्ट्रिक्ट अदुगी मियामना पेंदबा फोंदोकनबा लोइनना खोवाई डिस्ट्रिक्ट हॉस्पिटल अदुगी हेल्थ केयर सिस्टम दा चिंगनबा थाजदबा अमु ओहलकले तरुण कुमार नाग हौकिबा सगोलसे निमित्ता इखंग खंगौतुना नारकबदगी इमुंग मनुंगी मियोसिना खोवाई डिस्ट्रिक्ट हॉस्पिटल दा पुखतुना लयंगखिबने तरुण कुमार नाग हॉस्पिटल हेक जोबगा कोविड-19 टेस्ट तौनबा हॉस्पिटल अदुगी डॉक्टर सिना खंगलकपदगी टेस्ट तौरुबदा पॉजिटिव ओरंबा थेंगनखे मदुदगी हॉस्पिटल अथॉरिटी ना महापो हॉस्पिटल असिगी आइसोलेशन वार्ड थमकी अदुबो पुंग अमकी मतुंग हॉस्पिटल दुदा ड्यूटी तारिबा डॉक्टर ना तरुण कुमार नाग पसिरे आइना लाथोपगा लोइना इमुंग मनुंगी मियोसिंग डेथ सर्टिफिकेट चु खुसिनारखिबने आइरे पाव असिना मखाताना आइ तरुण कुमार नाग लैखिद्रे आइबगी पाव असी जीबीपी हॉस्पिटल दा इंटर्न तौरिबा महाकी मचानबा डॉक्टर त्रिदीप नाग ते पीखी अपोप लेखिद्रे आइबगी पाव ताबदगी डॉक्टर त्रिदीप अगरतलादगी महाकी मयुम लमदमदसु ओइरिबा लमदमसु ओइरिबा खोवाई डिस्ट्रिक्ट हॉस्पिटल दा पीपीई किट छेतुना लाखे मचानपा डॉक्टर त्रिदीदा अपोपगी मिहुन हुनबगी चांग yenglubada mahausaga manataba mongda mihun hullaga leiramba थेंगनखिबने मदुदगी तरुण कुमार नाग अगरतलागी जीबीपी हॉस्पिटल दा पुदुना मखाताबा लयंग चथखिबने आइरे डॉक्टर त्रिदीप नाग ना फोंदोरखिबदा mahausaगी ओइना पल्स रेट असे
humdrakani thoida lengdana leinabani aduba mahaki apokpagi case asidadi chamaga kulumdaidagina chama kunmanga phawbagi changda mahusaga manadan leiramba thengna ke khudakta ayaki apokpo refer tobinaba hospital adugi doctor singda aijabadagi release tawrakhe tungda GBP hospital da pudun layengkhibani ainasu Docter Tridip Nagna phangtoke Docter Tridip Nagna mahaki apokpagi haksangi phibam yangchinkhiba aduda Khwai district hospital ki doctor amatana tengbang pirakhidaba thawhongbusu pendaba phangtoke Khwai district hospital ki doctor amatana Tarun Kumar Nakpu masa paiduna ningtina layeng bikhide aiduna imung manungi miosina pendaba phangtoke aina pau asina makatare Maragasida Mayang Imphal ki thaudok Jail da Thmlkpa Naha ahungi bail prayer October 9 da khannaragani Chahi tara marikak tangari Nupi macha amabu gang rape tawraga hatnaba honarami aiba thoudokta leikidabaki matangda police na lakotpa case ki ko ekoi sing aiduna Faraga Jail da Thmlkpa Naha ahungi bail hearing court na tha asigi ni panda pangthoknaba lepkhre case asidagi bail pibiu haijarklipa ko ekoi singduna Mayang Imphal Bengkon mamang leiraktagi MD Faiz Elias Muhammad Chahi kun gani thoi apokpa MD Sanayai MD Nur Muhammad Chahi kun apokpa MD Kalam Mayang Imphal haibong makhong matak laikai amasung mapam sidagi MD Salim Khan Chahi kun gamathoi apokpa MD Mazhar Chesamne bail application ching asi file tarukli panha ahumasi ki manungda MD Faiz Elias Muhammad ki special judge Pokso Imphal West ki court na hearing pangthoknaba khongthang anirakta matam leplurabane aduba case asiki investigating officer IO ki maikidagi court bail objection report chapet taruktabadagi tha asiki nipanda pangthoknaba lep khibane aduga MD Nur Muhammad amaso MD Salim Khan ki bail application sigi hearing na ngarang court asida pangthoknaba fix tawkhibani adubo makoi anigi matangdasu police ki IO na bail objection report piraktabadagi MD Faiz Elias Muhammad ki na punna pangthoknaba lep khibane thagdoksida victim oikibani pimaja adu mamang thage amagi numidang pung nipalom tarakpada nungsinaba nupaga chengani haiduna mayumdagi thokibadagi anjalakhidabane aduga mathang numit ki ayukta wakal tana leirambadagi rems ta pukhalaklaga ICU da thamduna laikanabada kanpang amdana laikhidabane Imphal West District ki Women Police Station thaudoksi ki matangda case FIR number 289 close 2020 under section 6 Pokso amasung 307/325/302 IPC lokalaga investigation chatharaklibane Akalamoromda Nupi ama Mafi-Marol amatta yaodana hotel gi ka Manungda Mangaksam Lak-hattuna Hatlaga Thamlamle Masagi Chahini Purum Surabi Nupi ama Mafi-Marol amatta yaodana hotel gi ka amagi manungda chuni amana makhauri Lak-hattuna Hatlaga Thamlamle Thaudok asi city police station ki manung chennba Pauna Kaithel ki Axis Bank ka hek mayoknabada leiba hotel janglet ki ka amagi manungda thokibane Thaudok aduda laikhitrapi Nupi adugi masak maming police na khangba ngamdre Masigi sumatakta mahakpo halamli pemi adu kanano haibasu chapchana khangba ngamdre thagdok asigi matangda press na phangba pauda hairiba hotel adu Sosanpur ki sadar village dagi janglet haukip sahiyum phomanga ko bami amana chalai bane Nupi adu hairiba hotel asigi ahanba mathol gi room number 2 da siraga phangki bane ka adu da phamung ani thai phamung ani dugi mayai da leiba ahangba mafam duda mompak ama singtharaga leirame hairiba mompak adu da Nupi adu masa upsilaga chuni amana tunglom dagi Mangaksam lomda lakhatlaga leiramba okhe Maki Mangaksam Lak-hattuna pachuni adu higok machu oina tawe Nupi aduna Mangaksam da jalakpa oiramba yai haina panare Pausin ai ngasi nungthilpung amarom tabada laikidrabi Nupi ase nupa amaka loinana hotel asida lakhe makoi anina ka ama waikhe hairiba matamdu hotel chalairiba janglet hauki ki al oirabi mama amasong sahi tara nipan rom tam ngairibi Nupi masa amakhaka leiba tanja oihi haire ka book tawbagi register da khudyak pinanaba hairubada nupa aduna mahakum tharaklaga tawrage kagi so hana piyu haiduna taksilaga so lawraga Nupi duga punna kakhatminna khibane pawosina makhatana ai makhoi ani kuina kumtharakte haiduna nungthilgi pung ahumlom tabada ka aduda changchilaga yenglubada thong adu mapandagi so lolluga leiramba thengnakhe hotel chalairiba kangbu aduna so adu thugaraga yenglubada Nupi adugi Mafi-Marol amatta yaodana mompak amagi matakta uplaga siduna leiramba thengnakhe aduga nupa adudi mafam aduda leiramdre aire thagdok adu hek khangbaga khudakta pau pibadagi city police station gi osina luchingba team ama laktuna yangchilaba matung forensic science laboratory da pau pibadagi forensic science ki team amana laktuna kopna thijilaba matung masak maming khangthoknaba amadi postmortem gi damakta rems hospital gi morgue ta thamkhre amaramda thagdok aduga mari lenana city police station na case ama lokalaga thijinba haukhre haire aroibada content sing asigi maru iba pau khara asiba pau damjari pa Manipur local news YouTube channel amadi Facebook page asidagi yengbiribu punamuk pothaga chari loinana channel achina domda kanarabadi subscribe like and share to ba kawhi kuno punamuk pu amuka hanna thaga chari